UKNA na kanglon kaina Saramba bunker taru shelter camp 12 mai thadokkhre. Indian Army amadi Assam Rifle ki kangbuna pung nipan chumna chatakiba operation da laingaka chuchanariba Kuki Lal Holup United Kuki National Army UKNA na chugi chana kanglon gi wangmada Saramba bunker taru amadi shelter camp 12 mai thadokkhre hairi. Assam Rifle ki PRO na thadorpa chirol amada Indo-Myanmar ga tainariba Chorchanpur district ki Henglep subdivision ki manung chanba Songpu village da Saramba UKNA gi camp thugykhre hairi. Mafam aduda lairamba bunker taru amadi shelter camp 12 na mai thadoktuna mangan kibaga loinana mafam adudagi una saba nomai 12 amadi langa mari lainaba polam ching fagat gi hairi. Pausina hai Assam Rifle ki kangbuna thasigi tarukta Henglep gi area da changsil luba matamda UKNA gi lanmi singna nomai kapthorakibagi thodok thokraba matung Assam Rifle samadi Indian Army kangbuna numit adudagi hauna mafam aduda changchinduna operation chathaba horakibani hairi. Amaromda Indian Army na Assam Rifle, Manipur Police, CRPF, BSF amadi ITBT gi personnel chinga loinana Manipur gi sing amadi tampaki tongan mamafam chingda haukiba pung Humrani thogi manungda chatakiba operation da chu tongan ba kulai samaga 13 amadi IED nongmai maru amadi langa mari leinaba kulai kaya fagatpa ngamle hairi. Total shutdown gi khongjang jiri lambi da chathaba yaroi RNCM KSO Jiribam amasung Tamenglong na thasigi nipandagi National Highway 37 Imphal Jiribam lambi da matangkaktana total shutdown gi khongjang changchinduna lambi paring asida namna khundariba rongmai furuki miyoi singi sathok chachinda chauna khudong chadaba mayokna haliba asi community ani gi marakta mamangda yanakiba wafangi wangmada oibana total shutdown gi khongjang lambi asigi oina handokadabani haina rongmai naga council Manipur RNCM na Kuki Mahairoi organization asigi pungning chingsilakli maraksida ngasisu National Highway 37 Imphal Jiribam lambi gi Kolenda Kuki CSO singna None amasung Tamenglongdagi lakpa lanai gari sing fauba thingbagi khongjang changchingkhre. Rongmai naga council Manipur RNCM na thadorpa chirol amanhai KSO JNT na thasigi nipanda chirol ama thoktuna numit asidagi Imphal Jiribam lambi da matangkaktana total shutdown gi khongjang changchiliba asi community ani gi marakta amata yanakiba agreement ki wangmadani haujing Manipur da thokliba intercommunal conflicts asida rongmai naga furu karigumba hiram amata da mari lainade National Highway 37 Imphal Jiribam lambi gi jiridagi kaithel manbi fawagi marakta khundariba se rongmai naga furu ngaktani atopa community gi khul khara khaktamak tax Tiraga Laibani Lamgi Mapudi Romai Naga Singini Hairi Haukiba Matam Khara asida lambi paring asida Kuki community khara changsilakpa horakpadagi jingnaba laibana community anigi marakta amana amabu ikai khumnaba amadi apanba ayatpa pinadaba haiduna agreement sign taunakibani Laibak tibadi Kuki Mahairoi lup amana lambi asida atingba thamjilakpa asina lambi paring asida kundariba misa miyangi sathok tashinda Chauna apanba pibada natana Manipur gi irang na maram oiduna None amasung Tamenglong district lairiba misa miyam hena senthungi phibam songna lairiba sida total shutdown asina amuka hena senthungi phibam da sogale hairi. National Highway 37 Imphal Jiribam lambi paring asida maidai amata khundade haiba khangna lambi asida thingba thamlakpa asi asumba khongthang nate maram asina community singe marakta tungkoina nungsijana na ingtapna laiminaba wakhalonda lambi asida chathariba total shutdown gi khongjang handokadabani haina so RNCM na demand tarakli. Matau laibi misiga mari lainaba mapuroiba yauna miyoi ahum police na thadokkhre haukiba March 8 ki ayukta Imphal West district ki Malomaka laikai pukri asawbada chingnaningai oiba mawongda asiba haksang oina fangkiba changa gai maning laikai dagi Malomaka Terakada mayum panduna masa ahum lairabi singtham ningol thoktom ombi matau laibi sei kuntra matoi misiga mari lainana Nambol police na lokhakiba case amaga mari lainana laikhidrabi matau laibi gi mapuroiba thoksom tomba yauna miyoi ahum thadokkhre amaromna laikhidrabi matau laibi gi asiba haksang imung manungna lausinduna ngarang aroiba mathau mangam pangthokre hairi. Pausi asina fangba pau himatung ina misi aduga mari lainana Nambol police na lokhatkiba case amaga mari lainana Malom Tulihal Makha laikai da laiba laikhidrabigi mapuroiba thoksom tomba apokpa kondom mahaki machin manaw thoksom manawbi amadi thoksom ongbi ibemcha mapuroiba ibo yaima bu fagatkibaga loinana ngarang miyoi ahum adu duty magistrate Imphal West da
पुथोक्लबा मातुंग था असिगी 13 फाउबा कस्टडी रिमांड लौथखरे हाइरि अमरोमदा ngarang रिम्सकी मिरेन संगदा लैरक्खिबि मतौ लैबिगी असिबा हक्चांग पोस्टमार्टम तौरबा मातुंग इमुंग मनुंगी मियोइसिंगना लौसिनदुना अरोइबा मथौ मंगाम पांगथोकनबा नुपी मयुंगी मियोइसिंगदा खुसिननखिबगा लोइनना अरोइबा मथौ मंगाम पांगथोकरे हाइरि थबक पीगनी हाइदुना चेन्नईदा पुरगा स्पा सेंटर अमदा थमलंबी नुपी मचा अमा कनबा ngamkhre चेन्नईदा लैबा हॉस्पिटैलिटी सेंटर दा थबक पीगनी हाइदुना थाजबा पीरगा लमदम असिदगी पुखिबी लैसाबी अमा थबक पीबगी महुता स्पा सेंटर अमदी नतबली चतफमदा नमदुना थमजिलंबी मसागी सही 12 खक्ता ngairibi मणिपुर मचा अमा कनबा ngamkhre लोइनना नुपी मचा अदुबु ललोनबगी थबकदा चेन्नबी मणिपुरदगी नुपी अमासु फागतपा ngamkhre हाइरि पुलिस की पाउना हाई ललोनबगी थबकदा चेन्नबा नुपी अदुगी ममिंगना मालिंगमाई कवी महाक मैजिस्ट्रेट की ममांगदा पुथोक्लबा मातुंग जुडिशियल कस्टडीदा रिमांड तौखरे अदुगा स्पा सेंटर अदुदगी कनबा ngamलबी नुपी मचा अदुना गवर्नमेंट चलाइबा होम फॉर वुमेन रिहेबिलिटेशन सेंटर दा थंखरे हाइरि लोकसभा दा एमपी बिमोल हंगबा वाहंगी पाकुम टूरिज्म मिनिस्टर न सबसाना पीखिद्रे ngasi मखाता चथबा हौकिबा बजेट सेशन की ngasi अहानबा नुमित की लोकसभा मिफमदा इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की एमपी अंगोमचा बिमोलना टूरिज्म का मरी लेनबा अंस्टार ओइना पुखतपा वाहंग अमगी यूनियन टूरिज्म मिनिस्टर गजेंद्र सिंह शेखबतना अइबा ओइना पीखिबा पाकुमदा वाहंगी सबचाबा पाकुमदी पीखिद्रे आंसर क्वेश्चन ओइना एमपी बिमोल कोई जमना सेनबा सही 2025-26 की बजेटा टूरिस्ट डेस्टिनेशन सेंगनबा मफम यांखै मसक खंगदोकले हाइना पल्लिबा मफम सिंग असिदा मणिपुरदसु टूरिस्ट डेस्टिनेशन सेंगनबा थौरांग लैब्रा हाइना हंकी मसिगी मतांगने यूनियन टूरिज्म मिनिस्टर गजेंद्र सिंह शेखबना अइबा पीखिबा पाकुमदा मणिपुर यावब्रा हाइना हंगबा वाहंगी पाकुम चपचाना पीखिद्रे मदुगी महूत सेनबा सही 2025-26 दा लैबाक असिगी मफम यांखैदा टूरिस्ट डेस्टिनेशन सेंगनबा थौरांग तौरी मचिदा इंफ्रास्ट्रक्चर सेंगनबगी लम स्टेट न पुथोकनी इंफ्रास्ट्रक्चर सेंगतपा हाइबसिदा होटल चेन सेंगतपसु यावरी हाइरि एमपी बिमोल मखाताना हंकिबा वाहंगदा हौकिबा सही अहुमदा सेंटर गवर्नमेंट टूरिज्म प्रोजेक्ट सिंगी अयाबा पीखरबा अमदी सेक्शन तौखरबा सिंगी सबचाबा डिटेल सिंग पीबीयू प्रोजेक्ट सिंग अदुगी फंड रिलीज तौखिबा अमदी स्टेट सिंगदा पाइखलिबा टूरिस्ट प्रोजेक्ट सिंग यूटिलाइजेशन सर्टिफिकेट पेंडिंग लैबा यावब्रा करिगुंबा यावरबदी मदुगी डिटेल पीबीयू अमदी मणिपुर टूरिज्म इंफ्रास्ट्रक्चर सेंगत सागतपगी मतंगदा गवर्नमेंट लौखतकिबा थौरांगसिंगी सबचाबा वाफमसिंग पीबीयू हाइनसु हंखी क्वेश्चन लीक ओइबदा चेनबा ओजा अहुम अमसुंग जेल यौखरे पुना मंगा सुखरे काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेमना लौबा क्लास 12 एग्जाम की क्वेश्चन पेपर लीक ओइबगी वाथोकता मपुंग ओइना चेनबगी मरालदा साइबर क्राइम पुलिस ना फाकिबा पैराडाइज इंग्लिश स्कूल थौबाल की एग्जाम सेंटर की SOOC अमदी SI ओइबा ओजा अहुमक ngasi जेल दा थादिनखरे जेल यौखरबा ओजा अहुम अदुदी वांजिंगदा लैबा YK कॉलेज की इकोनॉमिक डिपार्टमेंट दा असिस्टेंट प्रोफेसर ओइबा पैराडाइज इंग्लिश स्कूल की एग्जाम सेंटर असिगी सुपरवाइजरी ऑफिसर SO ओइबा थौबाल केट्री लैकाइदगी खांगेनबम अरुंदा सही होमफु अपोपा लैकिद्रबा केस बीरचंद्र एग्जाम सेंटर असिगी ऑफिसर इंचार्ज OC ओइबा अदुगा स्कूल असिगिना बायोलॉजी ओजा ओइबा खोंगजोम बाजारदगी साफम सिबदता सही 35 अपोपा S मनी बाबू अमदी एग्जाम सेंटर असिदा सुपरवाइजिंग इन्विजिलेटर SI ओइबा अदुगा स्कूल असिदा बायोलॉजी की ओजा ओइबा इम्फाल ईस्ट की याइरिपोक तुलिहल लाइस्रम लैकाइदगी लाइस्रम प्रवीण सही 38 अपोपा L जादुमनिनी हाइरिबा ओजा अहुम असी साइबर क्राइम पुलिस ना वाथोक असिगा मरी लैनना फारबा मतुंगदा थासिगी निपानदा जेल यौखरबा पैराडाइज इंग्लिश स्कूल की ओजा अनि अदुना हाइदोरकपगी मतुंग इना थासिगी मंगादा फाकिबनी लोइनना ngasi फावा पुलिस रिमांड लौथदुना थिजलबा मतुंग ngasi CJM इम्फाल वेस्ट कोर्ट पुथोक्लबा मतुंग जस्टना ओजा अहुम असिबु जेलदा लैनबा याथांग पिरक्किबनी हाइरि लाइरेन काबिगी चेंगुम फैक्टरी सकंगदबसिंगना मै थारंबदा क्रो 9 की पोस्ट चै मांग ताखरे इम्फाल वेस्ट डिस्ट्रिक्ट की लाइरेन काबी अवांग लेकाइदा लैबा सलाई की चेंगुम साफाम फैक्टरी अमा खंगौदना मैना तुमना चाखरे पावसिन हाई मै चापगी थौदोक असि ngarang ahing नोंयाई पुंग 12 मखाइरोम ताबदा मियामना खंगनरखिबनी मै चाखले हाइबा पाव फंगबदगी मियाम अमदी फायर ब्रिगेड लाक्तुना मै कनबगी थबक चतकी मै चाखिबा असिगी मतांगना मियामना फोंदोरपगी मतुंग इनदी मै असि इलेक्ट्रिक सोर्स सर्किटगी थोकपा मानदे कनागुमा खरना अतमनना थाबा ओइरंबा याय हाइना फोंदोरकी
Mai chakhraba factory asi laikai miyoi singna sengum semduna miyoi kaya thabak piriba mafamni. Mai chakiba asida chaurangna lupa crore 9 longi amangata thokibaga loinana factory asida laiba sema loiraba sengum packet chatruk rom chu maina tumna chakra hairi. Lamdam asida thokliba irang asina maram oiraga supam nompham leitraba naha kaya mafam asida thabak suduna hingnanaba honariba asida asiguma thokdok tholakpa asi yamna laibak thibani haina mafam adugi miyana phongdoraki. Bharat Lengaki thawong asidi onthare mairel kaire tumba haibadu tarabra Manipurda thokliba thakunita sujilaklaba lan asigi waroisin purangnaba ngasi phawba Bharat Lengakna hotnadriba asi yamna lali. Bharat Lengakna Manipurda yengliba mideng asi karama mideng no haibadu Manipur miyangi maruoiba wahang ama haibadu hauji oire. Manipurda miyangi lengak leiduna lengak sasan tawringai matamdasu irang asi loisinaba matamdasu Manipur lengak amasung Bharat Lengak anina kok chusinaduna lawpham thokpa thodang adu lawba ngamkide. Asumna Bharat Lengak amasung Manipur lengak anina thausadana leirakibadagi ngasi Manipurda thokliba irang asi noma nomagi hena sauthorabagi maram ama oirakli haibada haimanba thokloi haina khali. Manipurda thokliba irang asigi marakta Bharat Lengakna Manipurda miyangi lengak leiramba adu muthatuna President rule Manipurda thamjille. President rule sasan matam asidachu irang asi loisinaba masak thokpa thabak paikhatba udri. Bharat ki Union Home Minister Amit Shahna Manipurda thokliba irang asi loisinaba handak Delhi da awang bathaki review meeting pangthoktuna khanakiba laikre. Miyamnasu khanakiba meeting adugi mahai soidana fangani haina yamna chauna sa tawki adubo hojik madugi ona dainabada Manipurda thokliba irang asi hena chauthorapagum tawre. Masigi mayek sengleba khudam haibabu Union Home Minister Amit Shahna lauthokiba March 9 da Manipurgi lifeline oriba National Highway anida free oina chathok chachin tawba yanaba thabak paikhatkani haina lauthoki. Madugi matung ina March 9 da National Highway to Imphal Dimapur lambi paringda Imphal dagi Senapati amade Churchandpur passenger bus thabagi thabak paikhatki. Adubu numit aduda passenger bus lam thaba aduda miyoi ani ahum kha tongbada natana kanagumba amata tongbirakide. Yamna ngaklibadi passenger bus chatkadoriba National Highway 2 gi paringda karam miyosingna yekhai tingai tawrakadage haibagi thabak adusu mangjawnana lokhatkide. Passenger bus thaba hauba matamda Sengmaidagi Kangpokpi phawbagi manungda masing yamlaba kuki nupa nupi amade khulai paiba kuki militant kaya thoraktuna yamna chauna yekhai tingaibagi thabak phongna chatharaki. Security ga muknabada miyoi ama siki kuki miyoi kungi mathakta asopan nangbada natana security personnel singdasu asopan nangki. Masina loidri gari kaya mai thabagi thabak chathaki lambida nungjaw kaya langthaduna mai thabagi thabak chathaduna angakpa lanjaw ama haibadu oiki. Oriba phibam asi President rule lengakna mafam matam chana control tawba ngamkide. Asengba laukhatpam thokpa section thawrangi thabakti March 9 da passenger gari thadringai mamangda lambi paring asida kariguma makhal amatagi apanba piraktanaba chapchaba security gi akanba section thawrang adu laukhatkadabani. Intelligence ki report lauduna kariguma makhal amatagi yekhai thingaiba thoktanaba thabak paikhatkani haibadu khangangadabani adubu paikhatpam thokpa thabaksing adu sungpai paikhatana passenger gari tharubadagi asawa lan ama haibadu oirakpani. Masigi makha taba oina hauji kuki singna kuki taba mafam singda matang kaktana total shutdown gi khongjang changsinduna hena sathiba haibadu oire. Maduna Bharat Lengakna laukhalakliba thabak asidi asakpa maidagi haijinbaga chap manare irang asi laksinaba honabagi mahuta hena sauthokhanaba sinba oina thokle haiba yare. Maduna Manipurda Bharat Lengakna yengliba mideng asi karino Bharat Lengaki thawong asidi aikogi ima ipu singi wahaida onthare mairel kaire tumba haibdu chapchana thokle haiba yare haina khali.